Tronglaobi ki Thoudok Yaningdaba Phongdok Tuna Langathel Da Meira ki Khongchat Chatkhre Kuki narco terrorist singna Tronglaobi da bomb kapsinduna tumlaga leijaba pigliba angang ani hat khiba amadi Thoudok adubu Yaningdaba Phongdok laduna mioi ahumsu CRPF na nongmoina kaptuna hat khibabu yamna kanna Yaningdaba Phongdok Tuna ngarang numidang Thoubal district ki Langathel da masing yamlaba Meira paibi amadi youth singna Meira gi Khongchat ama ngarang Chatkhre Langathel apunba Meira paibi amadi Langathel gi club singna sinduna Langathel kaithel da miyam pullaba matungda masing yamlaba Meira paibi amadi youth singna kholau kayaga loina rally chatpa haukiba rally adu Khongjong kaithel fawba laklaba matung national highway da Khongjong gi sangai khong fawba chatlaba matungda amuk halakhi Meira Khongchat aduda saruya khibi Meira paibi amana thokriba Thoudok sing asi yaningde maram aduna Khongjong changshiliba micham singda CRPF na nongmai kapsinduna micham harpa sing athubada chairak piu hairaduna manipur da mitok khandoktriba fawba mikok thiba yaroi haiki Meira Khongchat aduda manipur dagi kuki narco terrorist sing muthat kadabani micham hatpa yaningde angang hatpa yaningde go back central force manipur gi ngamkai kaiba yaroi amadi aikhoi gi iramdam isa na ngakcharge haiba kholausu lauki hai riba leli che Tronglaobi da thokiba angang ani mama gi matha lagi bom na kuki gi bom na palaga chigiba angang ani gi Phongdok achi gi maram oina CRPF ki kem da changjan jaruba na ha ahum mama cho Miha thina hat khiraba hairiba makhoi manga punna chigraba matam masigi nungai taba Phongdok pa oina ngachi Langathel Meira paibi amadi club organizer khuding magna aikoi apunba oina akoi gi leli chachabani hairiba che akoi yaningde achigi pamda bagal oina na ngachi achigumraba iheu je akoina miyam punna apunba oina akoi pamde haiba loina na akoi chachabani Tronglaobi da angang ani bu minungsi laitana bom metel tawduna harkhidbagi damakta akoi release asabani amasung parja mayamna angang adugi misi adu magong sari haibagi damakta khungi miyamna sakuna haidi misi sari haibagi sabasapodu harkhidamakta akoi na nungai Phongdok tabagi salibani release